Robin mangang khwerapum phungdor puwa phamkhra Imphal area da tawbuna red zone area singda bombula thabsi praja loina fakhanare complain na khang mangamdre tuna laikai club maira pai bisingna masi tawhan bigunu haibu wapum phungdorakli ngasi numida wairam phong khiba tungan manipuri sipong singa masum thokhiba thawdawa thok singdagi maruebi i pau sing myamda thamjagi hanbada param pausi dagi lokusaraga Humdraga taruk suba Information and Public Relation Day Thoram Pangtokre Asum Aran Kangdriba Pauning Tina verify Tawdana Fong Bigano Minister Sapam Ranjan Asum Aran Kangdriba Pau verify Tawdana Fong Bigano Paoma Pong Matam Ning Tina Pawadugi Asum Aran verify Toraba Tungda Pongba Hibasi E Pau Gilam the Tabak Tori Singi Tawdava Yadra Taudang Amani Haina IPR Minister Dr. Sapam Ranjan Fongtokre Kaisampata Liba, Directorate of Information and Public Relations DIPR Manipurgi Auditorium da ngasi pangthokiba humdraga taruk suba Information and Public Relations Day thoramda athoiba mithungi warol piraduna Minister Dr. Sapam Ranjan namathaki wapamasi phongdokibani Dr. Sapam Ranjan makha taradun hai aran bamadi to ngari yumpham oi pau tungda asoba problem ama oiraknaba masa uheli haibasi khangna thabak tawhaningi Manipurgi isu kya da lamdam asigi pawmising lauriba thaudangbu ikai khumna buladuna pawmising gi yaifanaba department asigi mekaidigi tawbiya ba thabak tawgani hainasu phongdokhi Minister makha taraduna lainga ki policy program sing DIPR khaktana miyamda mapung phana yohan mangamloidabana media fraternity sing gi kusamnana DIPR ge satminaba matoktai puna satminaraba matamna masak thoknaba miyam gi thabak tawbangamganai ki Thauram mapu oina sarugya kiba commissioner IPRM joina phungdokibada DIPR na matam yoina masak thokpa thabak kya tawduna lakli adu bahai basi media fraternity singi mateng yauduna ngamloi loinana directorate asina state asigi journalist singi lokaliba tungan bige tharang singi maramda sumarik sumna hopam tamki thauram gi nungi warol piraduna DIPR gi director Dr. TS Saranjin hai Department asi haurakpada Publicity Office amakak oiduna miyam da pau pibigi thabak tawduna state asi bu ingtapa purakpada mateng pangduna laki Haojikti Department asi miyam amasum lainga anigi marakta afaba mari semnaba yamna maru oiba thawdang lauri haujimak Manipur oidiba phibam asida DIPR amadi media gi asuki matik maru oibale media fraternity singnasu matam gi pau miyam da phangana na honabada DIPR da mating pibi waiki Thoramadura DIPR Day gi booklet ama release tawki amadi DIPR Manipuri ahanba publicity officer oikiba laikidraba RK Maipaksana bu ikai khumna bu oina Maipaksana gi masanupa RK Dilipta citation amasum sal khutol tamki loinana DIPR gi publication manager Yanglem Gita office assistant Case Pradip amasum grade 4 CS Premananda da best employee award khusinaduna puning thawki thabakti gi pothakraba employee singdasu Asamba Kudol Tamdun Ikaikumna Butki, Tauramadura Directorate Asig Staff Singamadi Paugi Lamba Tabaktori Bamio Sing Sharyaki Duga, DIPR Joint Director Tongbram, Ramesh Namia Mutaram Okwi Wadol Piki Anisu, Paus the Makatara Fondurakli Makasa Tarakoina Topapomana, Kamjong District is Chadong da Chingmi Tami Puna Ningol Sokowi Thoram Pangtokre. Ningol Sakobuna Tankulam Sumitai Furup Anigi Marak Hian Asset Pamari Tamangam Lagani Ramuiva Indigenous Peoples Forum Manipuna Sinduna Singmi Tamigi Ningol Sing Puna Ningol Sakobagi Thoram among us Kamjong District Manung Laiva Indian Resort Am Oiriva Sadong New Site da Nasipang to Crate Singtamani gi marak tunung sinabagi mari hena session hanaba madi mitai da mayum pan kiba sing miningol singmadi sing na mayum pan kiba mitai ningol singbu ikai khumna duna pangtho kiba singtam ningol sakau bigi thoramadura ukrul kendra gi MLA Ramuiba masamak saryaki MLA Ramuiba hai ningol sakau ba kumay simalem gi mapam amatada laitaba yamna unique oiba kumay mani Mayum pan krava masi masal singbu mabung mawpa sing sakauduna samin thakmi naraga angama khudol sing masi masal sing tamba sigumba nat kiweba phajakrava kumai sina tangkhulama su mitai furup ani gi marakta su hena nat ki asetpa mari thamangam lagani amadi mamangai gi matamda community ani gi marakta lainaramba mari edu amukhana sagatpa ngamlagani haireduna asigumba puna ningol sakobi gi thoramasi sai khudingi pangthok se hena su apel toki
MLA Ramoibana Mahaki Pukminaba Isi Animak Mitay de Mayum Pali, Aigi Imung Manung Ayamba, Tampaki Mioising Yamna Naknava Marilene, Adomainama, Sahi Amagi Manung the Amutang Pangtok Paningol Sako Pasina, Mabung Mapa Oibi Aset Pamari, Tambatanatana, Asiguma Pazaraba Naki Kumaesi, Malem Gima Amata de Lerambai. Ngasi Ningol Sako Bigi Toram Pangtok Libamapamasi, Manipur Langaki, Department of Tourism na. Apapa mong simga sagat piduna tourist spot ama oina ba sembiu haina spongdoki MLA Ramoibana makatana mitay ama sumtangkul furup ani ki marakta lainari ba aset mamari gi matang palladuna magna hai Manipur gi senglaba laifamlan kangla gi akoi bida lairi ba asoba pukri asi tangkul na tawkibani masigi damak mata madugi ningthauna peladuna tangkul singi laifamni haiduna puru pat ko lam ama pi khibegi wari laikhidraba professor Ngangu Maigi Lyric History of Manipur Lyric Kanglagi Nungsuk Thangba Saruktagi Kwerambal Kaithil Tariba Lambi Asisu Tangkulna Semkhibani Haibigi Asimba Wari Saitharol Kumbabada Yauri Henes Pundoki Ningol Sakobo Thora Madura Mapungwena Thaudang Lokiba IPFM gi President Asankasan Fungokibada Lamda Masida Ladiba Mabu Mawani gi Nungsi Maria du Hena Sesinanaba Kanglu Furup Kyagi Miyoi Singa Punsindra Ngasigi Ningol Sakobo gi Thora Masi Pangtokani Ningol Sakobo gi Thora Masi Mamangai degi Mitai Furup Kaktagi Oina Launarami Adubunga City Mitai Kaktagi Natana Ningol Sakobo na Piriba Nungweba Masin Mawani gi Nungsinaba Sina Singamari Tam Khaidana Ningol Sakobo gi Thora Masi Pangtoku Mathok Tai Khanduna Pangtokani Apaba thaba ma singmi sing tawrak labadi madura tamgi isul inaw sing saugat piba madi tamgi miyoi sing tawrak pathabak sing singmi sing su saugat tuna singmi amadi tamigi marakta lairiba nungsi sana badu amuk ke hena sessionana buhona si hena su asangka sana phungduki singmi tamigi ningol sing sako bagi thora maduda agro industry private limited ki managing director thangjam joykumar Indigenous Peoples Forum gi president asangka sir IPSA gi working president Khuraiza Mathoba Sangnai artist Aso Singlai amasum social activist Arambab Nonisu Sarugyaki Atopa Pawmana Nongmai Namduna Akia Kang Pi Hiba Thawang MPU na Kanem Tarakli Nagapur ki Miyueni Kodom Kulen Village Tagi Bihi Rangau Blason Apokpa Baino amasum Liai Kulen Village Tagi Dalau Apokpa Renubu Masakangda Bamioi Krana October Kuntraga Matoigi Angan Bayukta Imphal West ki lamsangi manunga maphamamada nongmai namduna lut tauna bohona bagaroina hat kani haina aki akang pi kiba thawang bu Naga People's Unions NPU Imphal akarma mona kanem tarakli union asina thadorak pasiro lamada hingna bagi lanphamda karbar tawsari ba miu ani asib nongmai namduna hat kani tup kani haina kian khangan bahai basi miu bigi hak khongauna ba fundamental freedom amadi rule of law gi mayok sathaba thawangni Asiguma Thawong Singasina, community Marak Tazana Manganabig Asoba Maram Helari. Naga Sing Matam Pumba the English Singna Akibi out on a labor pamba kangrumni. Manipura Mamang Sahi the Gifurup and Gimer Toklibi Irang Sida, Nasipabu Naga Sing neutral in a laki. Tokiba Lebaktiba Taudo the scenery Basina, Kari Maram Gasiguma Thawong Satakiba no Hiba Mayak Singna, Sangdokyu. Blessanamati, Dalaw Anigi Asumba Whale Panganana Naga Sing Matam Pumba the Lebli Hidinasu. Paus the Fungdokri Amaram dana bamboo crossing unit hangdokre Manipur ahan boy na bamboo crossing unit ama Imphal East ki ngairang mamang singda ngarang October kuntraga matui da hangdokre Northeastern Council Ministry of Donor ki makada Northeast Can and Bamboo Development Council amasum di apun ba ima ki masasing Ems samnaraga bamboo crossing unit edu hangdokibane Unit itu hangdokpagi thoramna Northeastern Council Secretariat ki Advisory Horticulture Mangsa Tangbam Iboyama MC Omi Ningsen NG Iboyama Dr. Huidrom Bir Kumar Mayang Lambam Kelendromas Dr. Atom Sunil Saryaki Nauna hangdoklabi unit asina local community da kudong saba pibidana tana lamdam asom gi sel tungi pibam phagat hanba ngamlagan henasu AMS thadorakpa sirol amada phungdorakli Amarom dana Health Directorate Register Taudana Hospital Hangba Yabra Desam Zenimski Mayok Nabak Forum Part Soibam Laikai Daliba Diabetes Hospital and Research Institute Asi Manipur Government Ki Health Directorate Register Tau Hospital Amanati Health Directorate Register Taudrabasu Lanai Hospital Ama Hekta Lingba Yabra Haina Democratic Students Alliance of Manipur Desam na Phungdorakli
Kwa Kaithel Labor Desam gi office tanga si pangthokiba pawgi mifam amada Desam gi President Mayangbam Somorjina Institute asiki Director Mairangthem Danabina Fongdokiba Wapam Amadigi Matana Singdoladuna Hai. Nanai Hospital asi Health Directorate Register Tawuna Nati Haba Mayak Singapore Pamni. Matang asida thamning Bawapamdi Health Directorate Register Tawdan State asida Clinic Pharmacy Laboratory Hospital Nataga Nursing Institute Hangba Yabi Ayaba Labra Haibasini. Karigumba Health Directorate Register Tawdan Niamgi Wangbada Society amata register tauba institute asigi mathakta su moto case ama laukhatlaga lengan action labiyu makhatana mahairoi lubasina state asida ladiba clinic hospital laboratory singna tawpam topa register taubra haibas yengsin ba horagan hansu mayengbam somorjan phongdopo loinana diabetes hospital and research institute ki director moirangthem danabirna nominini gi manungna sengdokadaban hansu phongdoki Tentang na sumna mayam da thamjaram ge du hausi koina di mayam paw suma ta solution jarage amasum mayam puna no update ngaminasi